Thaina mamangayda apikpa khungang amada yamna lairaba imung amakhak lairami. Imung asigi thongna pharaba nupada nupa thoknaba masa nupa piba ahum khaksu lairami. Adubu phana haidunasu masin manaw ahumsi khajik khajiktang oiregasu khenaba kharadi adumak lairami. Ahal adudi ahal oibagi haunabi mabuksel yamna samthoklammi. Masina sumaram oiraga mahakpu miyamna apangba nupani haina khanarami. Madu mahakna khanglabasu thoina thoksaramde. Aduga yaimadodi yamna hai singlammi. Hai singba hinmanbana kanana su mahakpu lumna lauramde. Amadi nungsidaba amasu phaunarammi. Adubu atomba asidi mayamba anigi maong adu khangbana mabuktawa thammi. Afaba oirabasu phattaba oirabasu. Ngangthorakpada wakhal munna khalaga ngangthorakpa oibana miyamna mahakki magun adubudi saithanarami. Pisak piklingaidagi hauna masin manaw ahum asi lamba tawdunata athoi ahen adumak tanadunata laklammi. Lairik ki lamda sana khonabagi lamda amatta chithadana makhoi ahumsi sangyang tawnarami. Makhoi ahumgi mataw aduda mama mapa oibasingna apenba poknarami. Adubu haujikti chawba sarep phajilakpa asida hena matik mayai leiraba pandam kaya thamnaba pamnarakle. Maduna maram oiraga makhoi ahum asi kari tawsige khanaraklammi. Makhoigi mataw adu ubada mapa ibungona nongmadi asumna makhoi ahumda hairammi. Sasa isa singi thawna pangal loksing kaya si ubada ipa pele. Isa poksabagi mahi yale. Amana loksingda helabasu amana pangalda maheli. Aduna ipagidi nakhoi ahumak sang thokpa lan ngaktani do. Aduga nakhoi ahumaksu setna khainaba yaba natte do. Aduna punsi chupa nakhoi ahum kainadana adumak hingminagadabani. Masa ahalna asumna khumlaklammi. Pabung aikhoibu singnabiganu. Aikhoi matam supada amata lapna leinaroi. Aikhoi ahumak puksel khojel tinana lairiba asini. Mapana hairammi. Adubune matamgi awanba haibase khanghaudabani ne. Kana amana khanghaudana onkhiba matamda kana amadi wahagwadawribani do. Aduna nakhoi kainaganu ko. Hoi phagani pabung. Mapana hairakki. Aduga ngasi aina nakhoibu koksinduna wari sariba ase wafam amakhakkini. Masanupa ahumdu hena seksinna mapa ibungogi wa adu tananaba hotnarammi. Makha tana amuk mapana hairammi. Yengoi aikhoina leiriba leibak asigi wangmada nakhoina landuna chaludabagi khangdabani. Leibak asigi wangmadadi sangsara se mitrangna pik thanbani. Thangnaba leibak asigi umang marakta phajaraba laikol amakhak leibani. Mafam adu uhai wahai amadi hairang leirangtana pik thanbani. Mafam aduda sangkhiba miyoi kanagumba amata halakhide. Makhoina halakhidabagi maram adudi atai karisu natte do. Sanagi HEITUP adunani. Wafam aduda masil manaw ahumdu mamit lauthoknaduna amukta tadriba wafam ama hairakpa asida angakpa phaurammi. Mapa ibungona wari makha tarakliba adu tumin tanarammi. Mapana amuk hairakki. Sanagi HEITUP adusu mafam aduda amakhak haubani. Aduga panbasu sahi amagi manungda amuk khaktang HEITUP amakhaktamak pangadawribani. Madu sarabadi isada leiramba ana ayek pumnamak kokpata natana matam supada afaba wakalta khanduna nungaina hingba ngamdawribani. Aina haribase laiwani. Aikhoigi ipa ipusingna lisang sitna libiramlaba warini. Adugane hojikmak wari ase asengba mak oina thoklibani do. Masanupa yaimana khummi. Aduga karigino pabung kanagumba amatana madubu hekluba ngamdribadi. Mapana hairakki. Madugi sumaram lay. Mafam aduda kari jibano khangdaba amana matam supada HEITUP ado senaduna lay hai.
Hariba jibado mayada maibul kamba ngamba yanglen panba masong panba maya thaukraba khujin amadi khongjindugi mathakta tajindagi hena tumlaba mamai panba singlai haiba sado maduni haine hariba singlai do miyoibadi sade hai adubu ngasi phawba mafam aduda sangkhiba kanagomba amata halakte haiba simati khangjillu masanupa atonbana khummi phare pabung haitup adu pabung da aikhoina soidana khudol oina kacharage mahakki wafam aduda masil manaw ahumdu yanaraduna mapabung da khurumlamme mapa adusu masa singi wafam aduda haraujare mahakki apamba adumak masa sing aduna pangthoklage hairekpa aduda haitup adubu heklunaba yaifa mangol pibiramme loinana masin manaw ahum adu mafam adugidamak potyom kaya yomduna khongsan khre numit nini humni changna khongna laklaba matungda thangnaba leibak adu yaure leibak adugi miyoi kharada hangladuna umang adugi leifam khanglamme lambida thengnarakpa miyoi sing aduna di makhoibu mafam aduda changkhidanaba yamna kanna athingba piramme adubu maithiba haibadu karino khanglaktriba makhoi ahumdi hena langtaknaba amaga loinana umang aduda sangsinkhre asum lakpada mapa ibungona takpirakhiba adumak sumduna lairamle phajaraba laikol ama lairamba aduda makhoi ahumak awaba pumba kawba makhai sokthaba leitana mamit kuptana yangnaramme aduga asumna hainai mayamba ahalna hairamme inausa masigi laikolsi soidana oini laikolsi onthoknasu phajakhre phajabaki mathakta laikol asidi yamna pak sawbasu male aduna aikhoi mafam asida khangpoksang ama sagatlasi haitup pangadaba matam adusu khara watli aduna mafam asida tha kharadi yarektuna ngairasi mayamba ahalgi yathang adu yanaraduna umang aduda hauriba uwa kaya adu kaktuna mafam aduda makhoi ahumgi khangpoksang ama saramme aduga nungti numit khudingi haira hektuna mafam asida saduna lelamme matamna asum haukibana haujikti haitup mapan saba haurakpa matam osilakle matam adu oirakpada makhoi ahumak hena seksinna lairamme singlai aduga mitkup ama hektada thengnaba matamda lan thengnanaba mitkup nahum singna leinaramme khwangsetta thangsang amamam yepliba adu mitkup amata thadoktuna lairamde short break laubu makhol hek tabada khongpham setna leptuna thangsang aduga loinana lan thengnanaba sem sanai asumna tha ama losilakpa matamdadi haitup adu mapung marai pharaklammi masin manaw ahumdu asumna wa khanaramme inausa matamde sapsare adubu aihakna hainingbadi aikhoi ahumak pabunggi thawai ngaktani do soirabasu kudong thiba nanglabasu aikhoi ahumak thawai amuktada punna thakhiba haibase pabunggi thamoi kaihaugadoribani aduna aihakna ahalni aihakna hana thabak ase mayoknarage matang asida nakhoi ani kari khalli mayamba ahalgi wafam adu yanaraduna mayamba ahal adu laikol aduda khulai matik sana pairaduna sangkhre laikol aduda hainam leinam kaya aduna mahakpu sumhallamme thauna phana changsilakhiba mahak haujikti masa adu itaw tawkhre yenglu ba maikai khudingmak amukta ukhijiba maongda phajaraba hairang leirangtana pik thalamba aduda makhutta khutpai setna pairiba thangsang adu phawba maton adu leimaida nonthaduna makhut namana hai leising adu nala duna chalamme mathang phawraga asum lakpa matamda mahakna lakliba pandam adumak mamangda leiramle masa mareng phanna longlaba wanglaba haitu pambi ama hauriba adu ure sangtek sangba manasing aduki marakta nungsagi mangalna yeiba matamda langtek langna sanagi haitup ama paliba adu ure uzausu oibanina aihakna kaduna heklugadabassu
natai kaya saroi to. Adudi ai kari toksige. Asumna wakal ngaihak tauraga mahak uzaw adu kanana ba hotnai. Adubu uzaw adudi kaba ngamkhidre. Makhong makhut hubat laga damak tokle. Manak aduaida taramba nungdum khara khullaga amuk thombadasu. Haitup adudi masi sukleng hek lengkhidre. Numit chupa asima hotnarabasu upai leitre. Warak laduna mahak potha ninglaklamme. Ukhong aduda sangsinduna nga tharaga phamme. Asumna potharingai mahak tumthokhiba khanghaudre. Mahakna tumthakringai uzaw adugi marumdagi sauraba ngauraba angauba singlai ama thoraklamme. Maina grang grang hauna saklabagum mamit aniduna ukhongda tumduna lairiba nupa aduda yenglamme. Masa anidu phandoraktuna mafam aduda leplamme. Aduga maya adu launa kathoraktuna higok masugi maibul khara ukhongda phamliba nupa masa ahal aduda kamsillamme. Maibul aduna nupa adugi haksangda hek thengkiba matamda tumduna lairiba matau adu hena kuina sahi mangarom tumnanaba mantra oibana masi amatta lengkhidre. Asumna tauramlaba matungda singlai adu uzaw adugi marumda amuk sangkhre. Asomdana kamdauri numit nini humni suraba phawba mayamba ahal adu halaktaba asidadi manaw nupa anidu mathwai waramme. Matamatuda khangba ngamlaktaduna mayamba yaima aduna asumna hairamme. Iyamba kya tomba nahak mafam asida aihak pu ngairammo. Aihak iyamba ahalgi khongul lirukhige. Atombana khomme. Taton aihak ka punna satminasi. Yambung ahalgumna taton so amuk laibak thiduna halaktaba thoklabadi ai yamna ningam hauro. Yaimana khomme. Atomba nahak aibu singnaganune. Yambung haldagi thawna lingjel tadraba nayamba yaimanine. Aihak ki wase nahak na thajo. Aihak soidana yambung halbu mafam asida puduna halakadoribani. Asumna napal lairaba mayamba yaima asisu manaw nupa adugi wadu tungoinaramlaga laikol aduda sangkhiramme. Mahaksu hainam lainam singadu asum phauduna lakpa matamda thawna kaya adu tapna mangkhiramme. Mahaki masado itan tantharaklamme. Khwangset aduda thangsang adu yapsinduna phajaraba lairang khara adu hektuna wakhal onduna phawba laithokre. Adubu leptana asum sangsilakpa matamda HEITUP pambi adugi manak yaurakle. Ukhong aduda mayamba ahalna ningaidana tumduna lairamba adu mahakna ure. Mahak thoina nungsathi ba pokte. Mahaki wakhalda asumna khalamme. O kayada nungaina pothari banone aikhoi tasokse. Asomdana aikhoidi pakhanadana wanaruredana. Mataw asumna mahakna hektuna purakliba lairang singado manakta thamduna mayamba adugi nakalda mahaksu waraduna ngaihak phamlamme. Adubu mahakna lakpagi maram adu ikhan hek khanjiluba tawdana mahaksu tumthokre. Mayamba adumaktada tawkhiba adugumna singlai adu handaksu thoraktuna yaima asisu ahal adugumna tumhanduna thamkhre. Masil manaw animak mitkap amata thokpa tawdana tumkhiba asida laikolgi mapanda leihoriba atomba adudi hena mipaiba phawramme. Mathangi numit nongalaba phawbadasu mayamba animak halaktraba asidadi panthaba tawdana atomba adu mahaksu mahaki khutlai thangsang adu paiduna laikol aduda sangsilaklamme. Hek sangsinba haurakpaga lainam kayasing aduna mahaki mathawna adubu huran gadabagi tawrakpa adu atomba asinadi khangladuna wakhal amata soithoktana thangsang adu makhut chetna paiduna leptana asum sangsilaklamme. Asum sangsilakpana HEITUP pambi adugi manak yaurabada atomba asina mayamba anibu uramme. Sangsinduna yenglubadadi mayamba ani adu matam koina tumnabagi mantrana makhoi ki haksangda sangsinkhre.
Madu hek khangba mitkupta asumna khalle. Oh, ipa ibungona haibirakkhibagi matung inna mafam asida leiriba Chinglai adu miyoibadi sade haikibani. Adu oiba taragadi iyamba anisi Chinglai adugi mitrangda soidana pangthakhiba oirini. Adudi aihak mafam asida Chinglai adu thorakpa ngairage. Wakhal asiga loinana Chinglai adu thorakpa yamna sectionna ngairamme. Adubu mahakna ngairiba makhai Chinglai adudi thorakpa kauba laikhidre. Matamaduda atomba asi tapna tapna soktharaklamme. Leplambadagi phamtharaklamme. Phamtharakpadagi ukhongda ngatharaklamme. Adubu mahaksu mayamba ani asigumna tumduna leithokpa yaba natte haiba asi wakhalda khaladuna tumningba poktanaba upai thirakpa matamda mahakki thangsang aduna oi thangba khudangda sangna singlamme. Madudagi thoklakpa I aduda hai mahi taisillamme. Matamaduda uitharuraba mamit adu khangsing singlakhi. Asumna hek uitharakpa mitkup khuding asumna tauraduna Chinglai adu thoklakpa ngairamme. Numit nini leiraba matungda Chinglai adu uzau adugi marumdagi thoraklammi. Ukhongda leiriba miyoi ahum aduda yenglamme. Adubu angakpadi miyoiba amadi tumdana leiramba asida Chinglai adu mayadagi maibul kamthoraknaba hotnaraklamme. Adubu atombana thangsang aduna Chinglai adugi mangaksam adu songkhattuna kaklamme. Matamaduda tumduna leiruraba mayamba anidu mitkap thorakle. Makhoi ahumna makhoi gi thangsang sing adu paiduna Chinglai aduda hochillamme. Mangakka masaga tongan taraba Chinglai aduna aroiba mitkup oiramdai asida asumna hairamme. Aihakna ngasi phawada mafam asida lakpa miyoi kanagumba amata mathwai laukhiba leite. Matu nama phawba soktana mafam asidagi tekta kaidana halankhiba ngaktani. Adubu taibang miyoiba nakhoina phattaba wakhalna lamjingduna mafam asida changkhiba miyoi pumnamak aihakna chathokpagumna wari naribani. Maduda sunatana SANAGI HEITUP asi aihakna senajaribagi maram adudi taibang miyoiba nakhoidi karam chawi apenba su naide. Karigumba HEITUP asina taibang miyoiba amagi makhutta hek yaukhiba thoklabadi taibang pal asi mathak makha onkhigadauribani. Madu thokhaningdreduna aihakna senajabani. Adubu haujikti nakhoina aihakki thawai asi laubire. Thawai asi laubibata natana aihak isa mari leijariba adusu ngasidagidi mama aihakka kainaba taragani to. Wahising asi hairamduna mapi leppa leitana sintharamlaba matung Chinglai angauba adugi mihulsu lepkhiramme. Mahakna hairamba wafamsing adu thoina khanjilluba tawdana masil manaw ahum asina HEITUP adubu amana amagi makhut samnaduna kakhattuna heklamme. Amadi HEITUP adubu mayum tamna puraklamme. Makhoina HEITUP adu hektuna pukhraba matungda leikol adudi angakpa phangna awonba ama onkhre. Lairang pumnamak leimaida kenkhre. Asangba angangba hangampal masugi laina kayasing adusu naken thagi matamda kenkhiba unagumna masu onduna loinamak kenkhre. Mafam asida kanamatana fajaraba leikol ama leirami haibasi thajakhraroi. Aduga amaromda masil manaw ahum adu mayum yaure. HEITUP adu mapa ibungoda khudol oina katlamme. Mapa adudi aduki matik haraure. Taibang kanamatana ngamnadraba thabak adu mahaki masanupa ahum asina irai laina ngamduna halakpa asidadi haraukibana mahak achauba saklen ama silamme. Aduga HEITUP adu makhoi pumnamakna maset saminaramme. Haibaga tawbaga HEITUP aduki matik mayai aduna imung asi aduki matik nungairaklamme. Adubu taibang pal asida satnadaba lisat ama imung asida satnarakpa asida makhoigi khunggang adu awonba ama thengnaba tapna hauraklamme. Khunggang adudagi hendoraktuna haujikti leibak pumnamak awa ana taba haurakle. Tapna asum sauthorakpana
ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝ ꯄꯨꯝꯕ ꯑꯁꯤ ꯑꯋꯥꯕ ꯅꯪꯂꯦ ꯃꯥꯂꯦꯝꯒꯤ ꯑꯏꯪ ꯑꯁꯥ ꯀꯥꯂꯦꯟ ꯅꯤꯡꯊꯝꯊꯥ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯒꯤ ꯍꯩꯇꯨꯞ ꯆꯥꯔꯨꯕ ꯏꯃꯨꯡ ꯑꯗꯨꯁꯨ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯑꯋꯥ ꯆꯩꯊꯦꯡ ꯑꯗꯨꯗꯤ ꯇꯨꯡꯒꯤ ꯆꯥꯗꯥ ꯅꯧꯗꯥꯗ ꯁꯟꯗꯣꯛꯈꯤꯔꯝꯃꯤ ꯎꯄꯥꯜ ꯋꯥꯄꯥꯜ ꯄꯥꯠ ꯇꯨꯔꯦꯜ ꯏꯁꯤꯡ ꯑꯁꯨꯝ ꯀꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯩ ꯃꯔꯣꯡ ꯑꯃꯠꯇ ꯃꯑꯣꯡ ꯇꯥꯅ ꯂꯣꯛꯄ ꯐꯪꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯃꯆꯥ ꯃꯔꯤ ꯑꯗꯨꯗꯤ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯗꯨꯅ ꯂꯩꯆꯤꯜꯂꯛꯇ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯁꯪꯕ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ ꯌꯦꯡꯉꯨꯅꯦꯍꯦ ꯅꯈꯣꯏꯕꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯤꯕ ꯑꯁꯤꯅ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯑꯍꯥꯡꯕ ꯂꯝꯄꯥꯛ ꯑꯁꯤꯗ ꯏꯀꯣꯏ ꯀꯣꯏꯅ ꯃꯩꯖꯥꯎ ꯑꯃ ꯍꯧꯗꯨꯅ ꯃꯈꯨꯠ ꯂꯣꯏꯅꯃꯛ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯅꯕꯋꯣ ꯂꯥꯎꯅꯕꯋꯣ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯣ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ ꯍꯣꯏꯅꯦꯍꯦ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕꯤ ꯅꯨꯄꯤ ꯑꯃꯅꯁꯨ ꯃꯅꯪꯒꯟꯗ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯃ ꯄꯣꯗꯨꯅ ꯈꯨ ꯀꯨꯜꯂꯒ ꯑꯇꯤꯌꯥꯗ ꯅꯣꯟꯈꯠꯇꯨꯅ ꯇꯦꯡꯊꯥꯕ ꯃꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦꯍꯦ ꯑꯁꯦꯡꯕꯃꯛꯅꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯈꯨꯡꯒꯪ ꯑꯃꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯐꯤꯚꯝ ꯑꯃꯅꯤ ꯑꯣꯏꯔꯤꯕ ꯑꯗꯨ ꯆꯍꯤ ꯀꯌꯥ ꯅꯣꯡ ꯇꯥꯗꯕꯅ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯗ ꯊꯛꯇꯕꯅ ꯑꯋꯥꯕ ꯑꯣꯏꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯝꯍꯥꯡꯗ ꯊꯣꯛꯇꯨꯅ ꯏꯁꯣꯔꯗ ꯅꯣꯡ ꯑꯃꯨꯛꯇꯪ ꯇꯥꯔꯛꯅꯕ ꯊꯧꯅꯤꯖꯔꯤꯕꯅꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯇꯦꯡꯊꯥꯖꯔꯝꯃꯤ ꯍꯦ ꯏꯁꯣꯔ ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯆꯥꯗ ꯊꯛꯇꯕꯅ ꯆꯔꯤ ꯇꯠꯂꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯎꯕꯤꯗ꯭ꯔꯕꯔꯥ ꯃꯍꯩ ꯃꯔꯣꯡ ꯑꯃꯠꯇ ꯂꯣꯛꯇꯕꯇ ꯅꯠꯇꯅ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯉꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯏꯇꯧ ꯑꯁꯤ ꯌꯦꯡꯕ ꯄꯦꯟꯕꯤꯗ꯭ꯔꯤꯕꯔꯥ ꯑꯁꯨꯝꯅ ꯇꯦꯡꯊꯥꯔꯤꯕ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯂꯩꯆꯤꯜꯂꯛꯇ ꯀꯦꯀꯨ ꯂꯣꯠꯇꯨꯅ ꯍꯔꯥꯎꯅ ꯁꯥꯟꯅꯔꯝꯕ ꯆꯤꯡꯂꯥꯏ ꯃꯔꯤ ꯑꯗꯨꯗꯤ ꯊꯃꯣꯏ ꯁꯣꯛꯈꯤꯔꯝꯃꯤ ꯁꯅꯥ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯍꯥꯛꯇꯤ ꯃꯈꯣꯏꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯎꯄꯥꯏ ꯑꯃꯗꯤ ꯑꯩꯈꯣꯏ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯤꯕꯁꯦ ꯃꯥꯂꯦꯝꯗꯒꯤ ꯁꯣꯏꯗꯅ ꯃꯨꯠꯈꯤꯕ ꯇꯥꯔꯦ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯑꯩꯈꯣꯏꯗꯤ ꯁꯛꯇꯤ ꯆꯦꯟꯕ ꯖꯤꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯁꯥꯗꯥꯟꯕ ꯀꯟꯕ ꯃꯩꯕꯨꯜ ꯀꯥꯝꯕ ꯑꯃꯗꯤ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯑꯁꯤ ꯈꯛꯇꯅꯤꯗꯣ ꯑꯗꯨꯕꯨ ꯁꯅꯥ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨꯅꯗꯤ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯂꯝꯃꯤ ꯐꯔꯦ ꯑꯩꯈꯣꯏ ꯅꯣꯡꯍꯧ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕꯁꯦ ꯃꯁꯤ ꯈꯛꯇꯅ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕ ꯉꯝꯅꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯁ꯭ꯋꯔꯒ ꯇꯝꯅ ꯄꯥꯏꯈꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯇꯧ ꯑꯗꯨ ꯅꯣꯡꯍꯧ ꯂꯥꯏꯔꯦꯝꯕꯤꯅ ꯂꯥꯞꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯃꯥꯡꯖꯧꯅꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯅꯨꯡꯁꯤꯗꯕ ꯑꯃ ꯄꯣꯛꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯁꯅꯥ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯦ ꯆꯥꯟꯕꯤ ꯍꯩꯔꯕꯤ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯃꯤꯑꯣꯏꯕ ꯀꯧꯕ ꯖꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯕ ꯇꯥꯟꯐꯝ ꯑꯃꯗ ꯃꯥꯌꯣꯛꯅꯗꯨꯅ ꯍꯤꯡꯕ ꯁꯤꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯌꯥꯝꯅ ꯋꯥꯅ ꯈꯪꯍꯧꯔꯦ ꯃꯗꯨꯕꯨ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯆꯥꯟꯕꯤ ꯍꯩꯔꯕꯤ ꯅꯐꯝꯗ ꯀꯣꯛꯍꯟꯕꯤꯅꯅꯕ ꯍꯥꯏꯖꯕ ꯂꯥꯛꯆꯔꯤꯕꯅꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯃꯤꯠ ꯁꯨꯀꯠꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯊꯦꯡꯅꯁꯅꯨ ꯀꯔꯥꯝ ꯆꯥꯎꯕ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯖꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯗꯨꯇꯅ ꯃꯈꯣꯏꯒꯤꯗꯤ ꯃꯇꯤꯛ ꯆꯥꯔꯕ ꯃꯍꯩꯅꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯗꯨ ꯁꯟꯗꯣꯛꯅ ꯍꯥꯏꯔꯛꯈꯤ ꯍꯦ ꯆꯥꯟꯕꯤ ꯍꯩꯔꯕꯤ ꯃꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯄ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯕ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯔꯛꯇꯕ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯦ ꯃꯍꯩ ꯃꯔꯣꯡ ꯑꯃꯠꯇ ꯂꯣꯛꯈꯤꯗ꯭ꯔꯦ ꯄꯥꯠ ꯇꯨꯔꯦꯜ ꯏꯁꯤꯡ ꯈꯔ ꯀꯪꯈ꯭ꯔꯦ ꯃꯗꯨ ꯀꯣꯛꯅꯅꯕ ꯍꯦ ꯆꯥꯟꯕꯤ ꯍꯩꯔꯕꯤ ꯅꯍꯥꯛꯅ ꯅꯣꯡ ꯑꯃꯨꯛꯇꯪ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯍꯟꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕꯤꯌꯨ
ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯦ꯫ ꯅꯣꯡꯍꯧ ꯂꯥꯏꯔꯦꯝꯕꯤꯅ ꯈꯨꯝꯃꯤ, ꯋꯥꯖꯁꯅꯨ, ꯃꯈꯣꯏꯅ ꯋꯥꯔꯤꯕꯗꯣ ꯅꯈꯣꯏꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯅꯃꯥ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯊꯑꯣꯏꯗꯕꯗꯒꯤ ꯐꯪꯈꯤꯕ ꯁꯥꯞꯅꯤ, ꯃꯗꯨꯗ ꯅꯈꯣꯏ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯨꯒꯅꯨ꯫ ꯑꯁꯪꯕ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯍꯦ ꯁꯥꯟꯕꯤ ꯍꯩꯔꯕꯤ, ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯋꯥꯔꯧꯕ ꯂꯩꯖꯗꯦ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕꯗꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯃꯁꯤꯃꯇꯪ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯥꯏꯁꯤꯡ ꯑꯗꯨꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯌꯥꯁꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡ ꯁꯣꯏꯗꯅ ꯇꯥꯍꯜꯂꯒꯦ ꯍꯥꯏꯖꯤꯟꯗꯨꯅ ꯆꯤꯡꯂꯥꯏꯁꯤꯡ ꯑꯗꯨ ꯊꯥꯗꯣꯔꯛꯂꯦ꯫ ꯍꯔꯥꯎꯔꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯑꯇꯤꯌꯥꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯂꯥꯜꯂꯕ ꯐꯥꯎꯕꯗꯁꯨ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯎꯈꯤꯗꯦ꯫ ꯅꯨꯃꯤꯠ 10ꯅꯤ ꯍꯦꯟꯈ꯭ꯔꯕ ꯐꯥꯎꯕꯗꯁꯨ ꯀꯔꯤꯁꯨ ꯅꯣꯡ ꯇꯥꯔꯛꯇꯕ ꯑꯁꯤꯗ ꯃꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯔꯛꯂꯦ, ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯌꯥꯕꯤꯔꯛꯂꯔꯣꯏ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯑꯋꯥꯕ ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯎꯄꯥꯏ ꯑꯃ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯁꯅꯥ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯁꯤ ꯄꯥꯛꯂꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯏꯕꯨꯛ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯊꯛꯆꯤꯜꯂꯦ ꯍꯥꯏꯔꯒ ꯃꯗꯨ ꯑꯇꯤꯌꯥꯗ ꯄꯥꯏꯈꯠꯇꯨꯅ ꯑꯇꯤꯌꯥꯗꯒꯤ ꯑꯃꯨꯛ ꯀꯥꯝꯊꯣꯔꯛꯄ, ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯣꯡ ꯇꯥꯔꯛꯄ ꯑꯃꯒꯨꯝ ꯑꯣꯏꯔꯒꯅꯤꯗꯣ꯫ ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯂꯌꯥꯝꯁꯤꯡꯒꯤ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯣꯡꯍꯧ ꯂꯥꯏꯔꯦꯝꯕꯤꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯉꯥꯛꯄꯤꯔꯣꯏ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯔꯝꯃꯤ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ, ꯂꯥꯏꯔꯦꯝꯕꯤꯅ ꯈꯪꯂꯕꯁꯨ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯀꯧꯕ ꯖꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯃꯇꯦꯡ ꯇꯧꯔꯝꯃꯤ ꯍꯥꯏꯕꯁꯦ ꯃꯄꯣꯛ ꯑꯁꯤꯒꯤꯗꯤ ꯃꯍꯤ ꯌꯥꯜꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯍꯥꯛꯇꯤ ꯏꯁꯤꯡ ꯊꯛꯆꯤꯟꯗꯨꯅ ꯑꯇꯤꯌꯥꯗꯒꯤ ꯀꯥꯝꯊꯕ ꯍꯥꯏꯕꯗꯣ ꯈꯨꯗꯛ ꯑꯁꯤꯗ ꯍꯧꯔꯨꯔꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯑꯁꯪꯕ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯑꯗꯨꯗ ꯄꯦꯟꯖꯔꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯆꯤꯡꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯉꯪꯂꯗꯨꯅ ꯄꯥꯏꯈ꯭ꯔꯦ ꯑꯃꯗꯤ ꯁꯃꯨꯗ꯭ꯔꯗ ꯏꯔꯨꯞꯇꯨꯅ ꯃꯕꯨꯛ ꯊꯟꯅ ꯊꯟꯅ ꯏꯁꯤꯡ ꯊꯛꯆꯤꯟꯅꯗꯨꯅ ꯑꯃꯨꯛ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯅ ꯄꯥꯏꯈꯠꯈꯤꯗꯨꯅ ꯀꯥꯝꯊꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯂꯤꯛꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯅꯔꯕ ꯑꯁꯤꯗꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯍꯔꯥꯎꯔꯗꯨꯅ ꯅꯣꯡꯂꯛ ꯑꯗꯨꯗ ꯆꯣꯡ ꯐꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯦꯟꯖꯔꯗꯨꯅ ꯍꯦꯟꯅ ꯊꯧꯅꯥ ꯂꯥꯛꯂꯗꯨꯅ ꯆꯤꯡꯂꯥꯏꯁꯤꯡ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤꯗꯃꯛ ꯆꯥꯏꯊꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯔꯛꯄ ꯑꯁꯤꯗ ꯁꯃꯨꯗ꯭ꯔꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯆꯤꯡꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯎꯕꯗꯒꯤ ꯅꯣꯡꯍꯧ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯍꯧ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯅꯥ ꯀꯅꯥ ꯂꯩ, ꯍꯧꯖꯤꯛꯃꯛ ꯆꯤꯡꯂꯥꯏꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯑꯣꯛꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯗꯅꯕ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎꯁꯤꯡꯅ ꯅꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯣ꯫ ꯌꯥꯊꯪ ꯑꯁꯤ ꯄꯨꯔꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯆꯤꯡꯂꯥꯏꯗ ꯆꯠꯇꯨꯅ ꯇꯝꯂꯝꯃꯤ꯫ ꯆꯤꯡꯂꯥꯏꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯊꯪ ꯑꯗꯨ ꯌꯥꯔꯗꯨꯅ ꯆꯤꯡꯂꯥꯏꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯃꯔꯤꯃꯛ ꯅꯣꯡꯍꯧ ꯂꯥꯏꯔꯦꯝꯕꯤꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛ ꯁꯔꯪ ꯆꯜꯂꯗꯨꯅ ꯊꯝꯕꯒꯨꯝꯅ ꯑꯩꯍꯥꯛꯀꯤ ꯆꯤꯡꯁꯥꯡ ꯑꯁꯤꯒꯨꯝꯅ ꯅꯈꯣꯏꯁꯨ ꯆꯤꯡ ꯑꯃꯃꯝ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯤꯡꯂꯥꯏꯁꯤꯡ ꯑꯗꯨ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯆꯤꯡꯖꯥꯎ ꯑꯃꯃꯝ ꯑꯣꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯥꯏꯁꯤꯡꯅ ꯇꯧꯕꯤꯔꯝꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯆꯔꯝ ꯇꯠꯂꯨꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯗꯤ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯁꯔꯪ ꯆꯟꯗꯨꯅ ꯂꯩꯈ꯭ꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯗꯤ ꯂꯦꯞꯂꯣꯏ ꯈꯟꯈ꯭ꯔꯕ ꯆꯤꯡꯂꯥꯏꯁꯤꯡ ꯑꯗꯨꯅ
ꯑꯣꯟꯈꯤꯕ ꯁꯤꯡꯖꯥꯎꯁꯤꯡ ꯑꯗꯨꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯗꯤ ꯇꯨꯔꯦꯜ ꯀꯌꯥ ꯁꯦꯝꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯆꯥꯛꯊꯥꯛ ꯉꯁꯤꯃꯛ ꯄꯤꯅꯕꯤꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫